ꯅꯞꯄ ꯍꯣꯝꯗꯉꯥꯏ ꯑꯦ ꯄꯨꯈꯤ ꯑꯃ ꯂꯩꯔꯦ ꯇꯨ ꯁꯤꯅ ꯒꯥꯔꯤ ꯁꯪꯍꯧꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯒꯥꯔꯤꯁꯤꯅ ꯁꯪꯍꯧꯔꯅꯤ ꯍꯦꯄꯤ ꯖꯔꯅꯤ ꯊꯦꯡꯛ ꯌꯨ ꯆꯠꯂꯦ ꯃꯤꯅꯤꯠ 10 ꯊꯛ ꯊꯛ ꯀꯥꯈꯠꯂꯒ ꯃꯤꯅꯤꯠ 10 ꯑꯃ ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯑꯉꯝꯕ ꯁꯣꯝꯗꯅ ꯉꯝꯗꯕ ꯋꯥꯇꯔ ꯔꯤꯚꯔ ꯑꯃ ꯂꯥꯜꯂꯦ ꯀꯥꯏꯅ ꯃꯥꯟꯅꯕꯗꯨꯗꯤ ꯇꯈꯦꯜ ꯍꯜꯂꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗꯨ ꯀꯥꯔꯛꯑ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯊꯦꯡꯅꯗꯣꯏꯁꯦ ꯁꯤꯒꯤ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕꯁꯦ ꯑꯗꯨꯒ ꯍꯣꯏ ꯃꯥ ꯋꯥꯔꯦ ꯑꯁꯤꯒꯤ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯡꯅꯔꯅꯤ ꯁꯣꯟꯗ ꯆꯠꯄ ꯑꯃ ꯁꯣꯟꯗ ꯆꯠꯄ ꯑꯃ ꯑꯩꯈꯣꯏ ꯁꯣꯟꯗ ꯑꯗꯨꯝ ꯆꯠꯂꯅꯤ ꯇꯤꯊꯥꯏ ꯑꯗꯨ ꯖꯦꯟꯂꯧꯅ ꯃꯩꯔꯝ ꯈꯧꯊꯦꯡ ꯗꯧ ꯂꯥꯏ ꯗꯧ ꯂꯧ ꯃꯛ ꯈꯥꯡ ꯇꯤꯊꯥꯏꯒꯤ ꯏꯁꯤꯡ ꯊꯩꯔꯣ ꯃꯦꯂꯦꯔꯤꯌꯥ ꯑꯃꯨꯛ ꯅꯥꯗꯅ ꯏꯕꯣ ꯁꯤꯟ ꯇꯦꯡꯗꯨꯕ ꯅꯤꯡꯉꯨꯔꯦ ꯊꯛ ꯂꯩꯔꯝꯃꯤ ꯌꯥꯝ ꯍꯥꯎꯏ ꯉꯁꯥꯏ ꯁꯥꯏꯟꯕꯣꯔꯗ ꯊꯦꯔ ꯀꯥꯔꯛꯄꯗꯣ ꯁꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯔ ꯂꯩꯔꯦ ꯄ꯭ꯂꯥꯁꯇꯤꯛ ꯉꯩ ꯑꯝꯇ ꯆꯥꯏꯗꯦ ꯄ꯭ꯂꯥꯁꯇꯤꯛ ꯑꯝꯇ ꯆꯥꯏꯗꯦ ꯁꯤ ꯀꯥꯔꯛꯑꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯕ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯝꯅ ꯆꯠꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯝꯅ ꯆꯠꯂꯦ ꯌꯧꯕ꯭ꯔꯥ ꯌꯧꯗ꯭ꯔꯥꯗꯣ ꯌꯦꯡꯉꯁꯤ ꯁꯤ ꯋꯥꯏꯔꯛꯇꯣꯔꯤꯕ ꯃꯥꯟꯗꯣꯏꯁꯤ ꯌꯦꯡꯉꯛꯑꯦ ꯃꯥꯁꯨ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯀꯥꯔꯛꯏꯗꯨꯅ ꯑꯗꯨꯒ ꯁꯤꯒꯤ ꯎ ꯍꯥꯡꯕ ꯖꯒꯥꯁꯤꯗ ꯎꯔꯦ ꯗ ꯑꯣꯟꯂꯤ ꯑꯥꯏꯂꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯔꯥꯡ ꯏꯊꯠ ꯑꯗꯨꯒ ꯊꯥꯡꯒꯒꯤ ꯄꯔꯦꯡ ꯎꯔꯦ ꯁꯦꯟꯗ꯭ꯔꯥ ꯎꯔꯦ ꯑꯗꯨꯒ ꯑꯣꯝꯕ ꯒꯥꯔꯗꯦꯟꯗꯨꯁꯨ ꯁꯤꯗ ꯎꯔꯦ ꯁꯦꯟꯗ꯭ꯔꯥ ꯎꯔꯦ ꯊꯥꯡꯒꯒꯤ ꯄꯔꯦꯡꯁꯤꯡꯗꯨ ꯎꯔꯦ ꯑꯗꯨꯒ ꯐꯖꯅ ꯎꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯤ ꯂꯝꯕꯤ ꯆꯠꯇꯣꯔꯤ ꯍꯧꯖꯤꯛ ꯀꯥꯔꯛꯄꯒꯤ ꯍꯣꯜꯂꯤ ꯁꯣꯔꯁꯦ ꯑꯩꯉꯣꯟꯗ ꯆꯤꯡꯅ ꯃꯊꯛꯇ ꯄꯤꯛ ꯑꯋꯥꯡꯕꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯔꯣꯝꯒꯤ ꯁꯛꯇꯤꯃꯥꯟ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯑ ꯃꯇꯨꯡꯗ ꯆꯨꯝꯅ ꯁꯨꯝ ꯂꯝꯕꯤꯗꯨ ꯃꯥꯡꯉꯦ ꯑꯗꯨꯒ ꯂꯩꯆꯤꯟ ꯊꯥꯔꯤ ꯇꯧꯔꯤ ꯖꯒꯥꯁꯦ ꯑꯁꯤꯒꯤ ꯄꯤꯛ ꯑꯋꯥꯡꯕꯗꯣ ꯁꯤꯗꯗꯤ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯁꯤꯅ ꯀꯩ ꯇꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯉꯁꯦ ꯑꯗꯣ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯤꯁꯤꯅ ꯀꯩ ꯇꯥꯏꯅꯣꯕ ꯑꯗꯨꯗꯤ ꯊꯦꯛꯇꯅ ꯀꯣꯏꯗꯅ ꯀꯥꯔꯛꯑꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯂꯝꯕꯤ ꯑꯣꯟꯅꯗꯧ ꯃꯥꯜꯂꯦ ꯁꯤ ꯃꯊꯛꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀꯥꯅꯤꯡꯉꯤꯗꯨꯗꯤ ꯂꯝꯕꯤ ꯑꯣꯟꯅꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄꯗꯒꯤ ꯌꯦꯠꯂꯣꯝꯗ ꯊꯦꯛꯆꯤꯟꯈꯤꯕ ꯂꯝꯕꯤ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝꯗ ꯊꯦꯛꯆꯤꯟꯈꯤꯕ ꯂꯝꯕꯤꯗꯨꯗ ꯁꯠ ꯂꯥꯎ ꯀꯥꯈꯠꯂꯒ ꯁꯠ ꯂꯥꯎ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯠꯂꯣꯝꯗ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯗꯒꯤ ꯀꯥꯔꯛꯄꯗ ꯌꯦꯠꯂꯣꯝꯗ ꯊꯦꯛꯍꯧꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯥꯈꯠꯂꯒꯦ ꯑꯗꯨꯒ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯥꯗꯣ ꯌꯦꯡꯉꯒꯦ ꯇꯦꯡ ꯆꯥꯛꯀ ꯊꯣꯡꯍꯧꯕꯒꯤ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯈꯠꯐꯝ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯐꯝ ꯂꯩ ꯑꯩꯈꯣꯏ ꯁꯣꯝꯗ ꯁꯣꯏꯗꯅ ꯆꯠꯂꯨꯔꯦ ꯁꯣꯝꯗ ꯁꯣꯏꯗꯅ ꯐꯅꯌꯥꯝ ꯁꯥꯡ ꯆꯠꯂꯨꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯌꯦꯡꯉꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗꯣ ꯑꯗꯨꯁꯨ ꯂꯥꯟꯗꯧ ꯃꯥꯜꯂꯦꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯦ ꯉꯁꯥই ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯄꯗꯣ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯒꯤ ꯔꯥꯏꯠ ꯁꯥꯏꯗꯇ ꯍꯥꯏꯒꯠꯄ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯑꯦ ꯂꯥꯜꯂꯝꯕꯗꯒꯤ ꯐꯅꯌꯥꯝꯗꯤ ꯁꯥꯡꯍꯧꯔꯕꯅꯤ ꯍꯨ ꯍꯥ ꯍꯨ ꯀꯥꯝꯃ ꯂꯥꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯅꯝꯖꯕꯗꯣ ꯁꯤꯒꯤ ꯁꯥꯏꯟ ꯕꯣꯔꯗꯇꯣ ꯇꯤꯊꯥꯏ ꯂꯧꯃꯤ ꯖꯤꯌꯥꯟ ꯂꯧꯅ ꯃꯩꯔꯝ ꯈꯧ ꯊꯤꯡ ꯗꯧꯂꯥꯏ ꯗꯧ ꯂꯧ ꯃꯛ ꯈꯅꯥꯡ ꯇꯤꯊꯥꯏꯒꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯁꯥꯏꯟ ꯕꯣꯔꯗꯇꯩ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟ ꯆꯠꯂꯨꯔꯦ ꯑꯗꯣ ꯁꯤ ꯁꯥꯏꯟ ꯕꯣꯔꯗꯁꯤ ꯀꯩ ꯍꯥꯏꯅꯤ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕ ꯃꯥꯜꯂꯦ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕ ꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟ ꯕꯣꯔꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯄꯗꯨꯗꯒꯤ ꯀꯥꯔꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯥꯟꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯝꯅ ꯆꯠꯂꯨꯔꯦ ꯁꯤ ꯁꯥꯏꯟ ꯕꯣꯔꯗꯁꯦ ꯊꯥꯕ ꯃꯐꯝꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯒꯠꯂꯅꯤ ꯂꯣꯏꯔꯦ ꯁꯤꯗ ꯀꯥꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯆꯨꯝꯅ ꯁꯨꯝ ꯀꯥꯈꯠꯁꯤꯗꯤ ꯆꯨꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯍꯦ ꯀꯣꯟꯊꯣꯡ ꯄꯥꯜꯂꯦ ꯁꯤꯁꯦ ꯃꯣꯏ ꯍꯤꯡꯒꯣꯜꯅꯦ ꯍꯥꯏ ꯃꯥꯜꯂꯦ ꯀꯣꯟꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑ ꯆꯪꯕ ꯇꯥꯔꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯥꯛꯇꯣꯏꯃꯤꯅ ꯁꯟꯒꯤ ꯀꯣꯟꯊꯣꯡ ꯑꯣꯏꯗꯣꯏꯅꯤ ꯌꯥꯔꯦ ꯑꯗꯨ ꯀꯥꯜꯂꯒꯦ ꯁꯟ ꯆꯪꯗꯅꯕ ꯀꯣꯟꯊꯣꯡ ꯁꯤ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯣꯏꯅꯤꯅ ꯑꯗꯨꯝ ꯂꯣꯜꯂꯝꯃꯔꯣꯏꯒꯦ ꯊꯤꯡꯉꯝꯒꯦ ꯍꯥꯏꯔꯣ ꯁꯟ ꯆꯪꯗꯅꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯃꯛꯁꯨ ꯌꯥꯏ ꯌꯧꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯃꯑꯣꯡꯁꯦ ꯈꯨꯀꯥꯁꯦꯀꯣ ꯌꯥꯝꯃꯦꯕ
Sidagidi muk lambi jani phange sona kana chatpa ma sona ka haibi ne sije haitup lo haitup am chara ke du haitup pambi aso bom haure hu ne te sidi haitup ne lambi leiba ma kai tum chalani hujik sije shaktiman lambi di mali dum speli hey haitup chami Jendrak paising na natural fresh water aduki matik ising chiele Impal turin ising chawra ka law khong chen bado adumai chiele ising ta da mi kup ta la di ai khom thoi khoang yo dum phajalim na tro ka phai na pe ba ka phai na pa dei lin chik pe hen song kan ni ko ish Nó bỏ hòm ra ngay. e pukhim le re tu ka phai na pe ko bi kya rop ka phai hojiki ka phai do khoang na pe puri lin na khoang manung da change kamai to ka phai no khang de yam sanggan bi ka phai ni adu dana section view mayam se la kan da ka phai gumba ki ba ai do na ki bo itar di se la pa kan khar section view yam phajana take care toroga chatpiu ai ju jik take care tor purit ka loi mang nam jan gare ki bna lo re ai aeroplane de tung no ure ba ti phajadre yo Tuma moy. Pasang ka yung kaya ba? Yau dore. Sumana mapai bale di yau rakum ni. Kapai musik tra ba. Ayam ki ba kapai. Ase ibong achau bom hau re sida. Hawai jar lon ma da hap to. Si yau dra ka hawai jar hau de si ibong yam ba hau re. Lo. Ayam yau dore. Yau rakum. Oi ma si ge ngam ja ka khala yau ni. Happy birthday nate. Kakhat kharba upambi ma sele ma gi masa kakhat ki bai mau do se tar le sele ka do sina ngam ma sida angan ma du re asida lasin yam tharaga se ngam ma ji ka khala kan da lasin yam thara kan da sida luar ni kakhat pe program je yam kan wab di wadi round up herbicide mana masing vegetable thab da sina poni taram mi karma vegetable thai no ri khang de ko jo herbicide tha mo da na du wani da albar ko wangang gitre kara matung da siga hang wem thengna gani sona kana le re kainong khajal le ri yu he sidi kai pami oh